Ukrul District ki TM Kasom da ngarang micham ani tamti na hat ki ba thong adu laingak na akan mamoong da yaning da Fongdokkhre pagalun na thogdok adu NIA da Sinaduna Thigat-Hallagani Haina khangalakli iramasigi matang da Chief Minister Secretary tagi thadorakpa chirol amana hai thogdok adu ga mari lainana Litan Police Station da case ama register tawduna thijinbagi thabak chathaba hokre loinana case asi makata na thijin humjin bagi thabak chathanana ba NIA da Sinaragani laikhidraba singi imong manung da Thengna horiba awabadasu chap chana sarukyari micham miyam gi mayok ta chathaba asiguma makhalgi pangdaba gi thawong asi Security Force na attack atu da chenaba miyoi sing fanana ba search operation chathaba hokre atuba matam da chenaba miyoi sing masak khangdoktuna achumba wild fanganna ba hotnagani cherol asina makata na Fongdokkhre pada hojik oiriba Manipur gi fibam asi Chief Minister Yumnam Khemchan amasung Home Minister Govindas Konthau jamna kupna yengsili loinena security arrangement gi matang da awang ba thaki mifam ama pangthok palaikre ngarang attack chatakiba miyoi sing fanana ba hotnabada miyam na security personnel sing da mateng pangbiu haina Home Minister Govindas na appeal tawba laikre Chief Minister Yumnam Khemchan na Fongdokkhre bada miyam gi punsi ngak senana ba laingak asina khongpam chet na lepi loinena asigumba makhal gi tamthiba thodok asi matungda amuk khanna thoktana ba lokhatpam thokpa thabak pumnamak lokhat kani kangluk khuding mak na pukning fathana laibiu amasung irang thokna ba honarakpada sarukya biganu hairi